ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯖꯦꯀꯣꯕ ꯚꯔꯁꯦꯁ ꯔꯣꯖꯔ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯥꯞꯆꯈ꯭ꯔꯕ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅ ꯄꯥꯅꯕꯤꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯉꯥꯎꯕ ꯅꯣꯡꯂꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯄꯦꯖ ꯑꯁꯤꯒꯤꯁꯨ ꯔꯥꯏꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯔꯥꯏꯇꯔ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯨꯖꯂꯇꯥ ꯑꯣꯏꯅꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯤ ꯑꯩ ꯏꯁꯥꯃꯛꯅ ꯗꯩꯅꯥꯂꯤꯀꯥ ꯊꯧꯗꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯕꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯇꯥꯕ ꯆꯪꯕꯤꯔꯛꯏꯕ ꯂꯤꯁꯅꯔꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯥꯎꯕ ꯅꯣꯡꯂꯩ꯫ ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯎꯍꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯇꯝ ꯃꯥꯒꯤ ꯌꯥꯋꯜꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯕꯨ ꯉꯝꯒꯦ ꯊꯧꯔꯥꯡꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯃꯍꯧꯁꯥ ꯃꯍꯥꯛꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯨꯍꯦꯟꯅ ꯃꯅꯥꯎꯅꯨꯄꯥ ꯂꯨꯍꯦꯟꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯍꯜꯂꯤ꯫ ꯃꯆꯤꯟꯗ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯈꯔꯁꯨ ꯉꯪꯂꯤ꯫ ꯁꯨꯍꯦꯟꯅ "ꯅꯪꯕꯨ ꯉꯁꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯗꯣꯏꯁꯦ ꯀꯩ ꯈꯟꯒꯦ?" ꯂꯨꯍꯦꯟꯁꯨ ꯉꯥꯏꯍꯥꯛꯀ ꯈꯜꯂꯒ "ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯦꯡꯅꯔꯗꯤ ꯐꯅꯤ, ꯑꯩꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ." ꯍꯥꯏꯗꯣꯔꯛꯇꯧꯕ ꯃꯥꯟꯗꯕ ꯂꯨꯍꯦꯟꯒꯤ ꯃꯇꯧꯗꯨꯗ ꯁꯨꯍꯦꯟ ꯋꯥꯟꯊꯒꯩ ꯅꯣꯛꯊꯣꯔꯛꯏ꯫ "ꯀꯔꯤꯕ? ꯅꯪꯕꯨ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯇꯣꯏꯔꯣ ꯉꯁꯤꯁꯤꯕꯣ?" ꯂꯨꯍꯦꯟꯅ "ꯀꯔꯤꯅꯣ ꯌꯥꯃꯨꯡꯆꯧ, ꯊꯑꯣꯏꯅ ꯍꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯈꯨꯝꯕ ꯇꯥꯕ." "ꯁꯦ ꯌꯥꯃꯨꯡ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯀꯣ? ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ꯫ ꯅꯪꯒꯤꯗꯤ ꯅꯪ ꯌꯥꯃꯨꯡꯆꯧꯅ ꯑꯐꯕ ꯏꯅꯥꯎꯅꯨꯄꯤ ꯈꯟꯕꯤꯗꯣꯏꯅꯦ." "ꯌꯥꯃꯨꯡꯆꯧ, ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯗ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯑꯩꯕꯨ ꯌꯥꯃꯨꯡꯆꯧꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯈꯤꯒꯦ? ꯂꯣꯏꯅ ꯌꯥꯗꯣꯏꯅꯦ꯫ ꯍꯥꯟꯅꯁꯨ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤ, ꯍꯧꯖꯤꯛꯁꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯈꯤꯅꯤ." "ꯍꯣꯏꯁꯦ, ꯑꯩꯒꯤꯁꯨ ꯏꯅꯥꯎ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ." ꯁꯨꯍꯦꯟ ꯑꯃꯗꯤ ꯂꯨꯍꯦꯟ ꯃꯃꯥꯗꯤ ꯇꯤꯟꯅꯗꯦ, ꯃꯄꯥ ꯇꯤꯟꯅꯕꯅꯤ꯫ ꯁꯨꯍꯦꯟꯒꯤ ꯃꯃꯥ ꯁꯟꯙ꯭ꯌꯥ ꯃꯆꯥ ꯁꯨꯍꯦꯟ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯍꯦꯟꯒꯤ ꯃꯄꯥ ꯂꯦꯝꯕꯅ ꯃꯦꯃꯤꯆꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡ ꯂꯨꯍꯦꯟꯕꯨ ꯂꯦꯝꯕ ꯑꯃꯗꯤ ꯃꯦꯃꯤꯆꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯃꯥ ꯄꯨꯟꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯃꯤꯆꯥꯅꯁꯨ ꯁꯨꯍꯦꯟꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯃꯛꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯆꯥꯛꯁꯪꯗ ꯂꯦꯝꯕ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯃꯆꯥꯁꯤꯡꯅ ꯊꯕꯛ ꯆꯠꯄ ꯀꯣꯂꯦꯖ ꯀꯥꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯃꯤꯟꯅꯔꯤ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯦꯃꯤꯆꯥꯅ "ꯃꯣꯏꯁꯅꯈ꯭ꯌꯥ, ꯏꯕꯨꯡꯉꯣ ꯑꯆꯧꯕꯁꯤ ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯦ, ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯏꯃꯧ ꯍꯥꯏꯅꯔꯁꯤꯔꯣ?" ꯂꯦꯝꯕꯅ "ꯁꯤꯖꯥ, ꯅꯪꯁꯦ ꯇꯍꯥ ꯇꯥꯈ꯭ꯔꯦꯗ. ꯇꯍꯥ ꯇꯧꯕꯁꯦ ꯐꯠꯇꯕꯅꯤ. ꯇꯞꯅ ꯏꯪꯅ ꯅꯆꯥꯗ ꯍꯪꯂꯒ ꯈꯟꯅꯁꯤ. ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦꯀꯣ." "ꯍꯣꯏ ꯁꯅꯈ꯭ꯌꯥ, ꯑꯩ ꯍꯪꯖꯔꯛꯂꯒꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ. ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯔꯝꯂꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯍꯥꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ." "ꯐꯔꯦ, ꯅꯪ ꯈꯔ ꯍꯪꯕꯤꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ." ꯃꯦꯃꯤꯆꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ "ꯏꯕꯨꯡ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯣꯏ ꯑꯅꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯥꯛꯑꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤꯅꯦ." ꯁꯨꯍꯦꯟ ꯑꯃꯗꯤ ꯂꯨꯍꯦꯟ ꯆꯞ ꯃꯥꯟꯅꯅ "ꯍꯣꯏ ꯏꯃꯥꯁꯤ, ꯂꯥꯛꯑꯦ." ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯃꯝꯗ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯂꯨꯍꯦꯟꯅ "ꯏꯃꯥꯁꯤ, ꯑꯩꯅ ꯍꯥꯏꯕꯗꯨ ꯍꯥꯏꯔꯣꯗꯅ." ꯁꯨꯍꯦꯟꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯏꯃꯥꯁꯤꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯃꯨꯡꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?" "ꯌꯥꯝꯕꯨ, ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ." ꯃꯤꯀꯨꯞꯇꯨꯗ ꯂꯦꯝꯕ ꯆꯥꯛ ꯈꯪꯍꯥ ꯍꯥꯏꯔꯛꯏ꯫ ꯃꯦꯃꯤꯆꯥꯅ "ꯑꯍꯝ, ꯈꯔ ꯐꯔꯕꯣ? ꯀꯔꯤꯅꯣ ꯁꯅꯈ꯭ꯌꯥ?
ꯇꯞꯅ ꯆꯥꯕꯤꯕ ꯌꯥꯗ꯭ꯔꯣ? ꯃꯆꯥꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯆꯥꯛ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯦꯝꯕꯁꯨ ꯈꯔ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯁꯨꯍꯦꯟꯅ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ? ꯑꯇꯣꯝꯕꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯆꯥꯛ ꯍꯥꯏꯔꯤꯗꯤ? ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯑꯩꯅ ꯊꯥꯏꯅ ꯅꯣꯏ ꯏꯙꯧꯗ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯏꯄꯥꯅ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯕꯗ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯏꯆꯥꯅ ꯍꯥꯏꯔꯛꯄꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯃꯦꯃꯤꯆꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯗꯤ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯁꯅꯈ꯭ꯌꯥꯁꯦ ꯍꯥꯟꯅ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯔꯝꯃꯦ ꯏꯃꯥꯁꯤꯅꯁꯨ꯫ ꯌꯥꯔꯦꯗ ꯁꯤꯖ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯀꯔꯤꯅꯣ? ꯂꯨꯍꯦꯟꯕꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥꯕꯣꯛꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯄꯥꯕꯨꯡ ꯁꯦꯟꯅꯔꯛꯄꯗ꯫ ꯁꯨꯍꯦꯟꯅ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯂꯨꯍꯦꯟꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯂꯨꯍꯦꯟꯁꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯟ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯥꯔꯒ ꯂꯦꯝꯕ, ꯁꯨꯍꯦꯟ ꯑꯃꯗꯤ ꯂꯨꯍꯦꯟ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯦꯃꯤꯆꯥꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯂꯥꯛꯑꯣ ꯏꯃꯥꯁꯤ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯑꯣꯐꯤꯁ ꯊꯦꯡꯂꯅꯤ ꯐꯖꯅ ꯆꯠꯂꯨ ꯏꯔꯦꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤꯒꯗꯨ ꯐꯖꯅ ꯊꯧ꯫ ꯁꯨꯍꯦꯟꯅ ꯍꯣꯏ ꯏꯃꯥꯁꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯏꯃꯥꯁꯤꯒꯤ ꯀꯩ ꯂꯩꯔꯛꯎꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ? ꯃꯦꯃꯤꯆꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯂꯩꯔꯛꯇ꯭ꯔꯁꯨ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛ ꯂꯩꯔꯛꯑꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯁꯨꯍꯦꯟꯅ ꯂꯨꯍꯦꯟꯒꯤ ꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯏꯔꯣꯅꯦꯍꯦ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯇꯣꯝꯕ ꯇꯥꯔꯕꯣ? ꯂꯨꯍꯦꯟꯅ ꯇꯥꯔꯦ ꯑꯃꯨꯛꯆꯧ ꯂꯣꯏꯔꯦ꯫ ꯃꯦꯃꯤꯆꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯖꯍꯧꯏ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ, ꯔꯨꯝ ꯑꯣꯐ ꯔꯥꯖꯀꯨꯃꯥꯔ ꯁꯨꯍꯦꯟ 104. ꯕꯣꯌꯥꯏꯅ ꯁꯔ ꯃꯦ ꯑꯥꯏ ꯀꯃꯤꯡ? ꯁꯨꯍꯦꯟꯅ ꯌꯦꯁ ꯀꯃꯤꯡ ꯇꯦꯛ ꯌꯣꯔ ꯁꯤꯠ꯫ ꯊꯦꯡꯛ ꯌꯨ ꯁꯔ꯫ ꯑꯣꯀꯦ ꯕꯣꯌꯥꯏ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯁꯔ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯅꯕ ꯃꯤꯇꯤꯡ ꯇꯧꯖꯈꯤꯕꯗꯨ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯌꯥꯅꯔꯕꯅꯤꯅ ꯇꯧꯊꯣꯛꯅꯕ ꯍꯥꯏꯖꯔꯤꯕ꯫ ꯍꯣꯏꯅꯦ ꯑꯗꯨ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯟꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯌꯥꯔꯦ꯫ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠꯁꯦ ꯄꯦꯄꯔꯗ ꯑꯣꯏꯅ ꯍꯥꯞꯄꯁꯤ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯈꯤꯕꯗ ꯏꯆꯦ ꯁꯔꯃꯤꯂꯥꯗꯨ ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯐꯅꯤ ꯁꯔ꯫ ꯕꯣꯌꯥꯏꯁꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯔꯃꯤꯂꯥ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯔꯃꯤꯂꯥꯅ ꯁꯔ ꯑꯩꯗꯤ ꯀꯃꯤꯡ ꯗꯦꯠ 15ꯁꯦ ꯁꯤꯗ ꯑꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯇꯧꯕ ꯄꯥꯝꯃꯤ ꯁꯥꯔꯅ ꯀꯔꯤ ꯈꯟꯕꯤꯕ? ꯁꯨꯍꯦꯟꯅ ꯌꯥꯔꯦ ꯕꯣꯌꯥꯏꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯏꯆꯦꯅ ꯅꯨꯃꯤꯠꯇꯨ ꯂꯦꯞꯄꯤꯗꯨꯅ ꯕꯣꯌꯥꯏꯒ ꯈꯔ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯔꯁꯦ ꯏꯟꯇꯔꯚ꯭ꯌꯨꯁꯦ꯫ ꯁ꯭ꯇꯥꯐꯁꯨ ꯋꯥꯠꯂꯕꯅꯤꯅ ꯊꯕꯛꯁꯦ ꯃꯥꯏꯄꯨꯅꯅ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ꯫ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏꯁꯦ꯫ ꯁꯨꯍꯦꯟꯗꯤ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯏ, ꯊꯧꯖꯥꯜ ꯍꯩ, ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯤ ꯑꯃꯗꯤ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯒ ꯃꯃꯥꯁꯤꯕꯨ ꯑꯄꯣꯛꯄꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ, ꯅꯥꯎꯆꯤ ꯁꯥꯟꯅꯖꯩ꯫ ꯑꯗꯨꯒ ꯃꯦꯃꯤꯆꯥꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯣꯂꯦꯖꯇꯅꯤ꯫ ꯂꯨꯍꯦꯟꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯂꯛꯅꯩ꯫ ꯂꯨꯍꯦꯟꯅ ꯑꯣꯏ ꯀꯔꯤ ꯂꯝꯒꯤ ꯅꯨꯆꯥꯅꯣ ꯆꯦꯡꯂꯣꯛ ꯁꯛꯇꯝꯗꯤ ꯐꯖꯩꯀꯣ? ꯁꯅꯥꯃꯆꯥꯅ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯃꯤ ꯃꯆꯥꯁꯦ꯫ ꯋꯥꯡꯊꯣꯏꯅ ꯑꯣꯏ ꯄꯣꯡ ꯍꯋꯥꯏꯅ ꯄꯣꯡꯉꯦꯅ ꯄꯣꯡꯂꯗꯤ ꯎꯌꯥꯟꯗ ꯂꯣꯏꯕꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩꯀꯣ? ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯂꯩ꯫ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯌꯥꯝꯕꯅ ꯂꯨꯍꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯀꯅꯥꯁꯨ ꯆꯠꯅꯤꯡꯗꯦ꯫ ꯂꯨꯍꯦꯟꯁꯤ ꯃꯌꯨꯝꯗꯗꯤ ꯄꯤꯌꯣꯔ ꯎꯆꯤꯅꯤ, ꯃꯈꯦꯜ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯆꯧꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕꯅꯤ꯫
ꯑꯗꯨꯅ ꯃꯌꯨꯝꯗꯗꯤ ꯂꯝ ꯍꯦꯟꯕ ꯉꯝꯖꯗꯦ꯫ ꯌꯨꯝꯗ ꯂꯣꯏꯕ ꯁꯟꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯟꯖꯥꯕꯨꯡꯗ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯅ ꯍꯔꯥꯎꯕꯗꯨ ꯃꯉꯥꯏꯔꯦ ꯂꯨꯍꯦꯟꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯌꯨꯝꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ꯫ ꯀꯣꯂꯦꯖꯄꯨ ꯌꯧꯈ꯭ꯔꯕꯗꯤ ꯂꯨꯍꯦꯟꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯐꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯇꯤꯟꯅꯔꯤꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯪꯒꯅ ꯃꯤ ꯃꯥꯡꯉꯤ, ꯁꯪꯒꯅ ꯃꯤ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯐꯠꯇꯦ ꯈꯪꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯇꯧꯗꯕꯁꯨ ꯅꯠꯇꯦ, ꯂꯥꯞꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯂꯒꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯑꯃꯗꯤ ꯏꯁꯥ ꯐꯥꯎꯕ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ, ꯐꯠꯇ꯭ꯔꯦ ꯈꯪꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯕ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯍꯦꯟꯖꯥꯊꯣꯏꯕꯤ ꯑꯣꯐꯤꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯦꯛꯇꯤꯚꯥ ꯋꯥꯏꯠ ꯀꯂꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯤ꯫ ꯍꯦꯟꯖꯥꯊꯣꯏꯕꯤꯅ "ꯇꯥꯃꯣ, ꯀꯔꯤꯅꯣꯝꯇ..." ꯕꯣꯌꯥꯏꯅ "ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯝꯃ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯇꯥꯃꯣ, ꯏꯟꯇꯔꯚ꯭ꯌꯨꯁꯤꯕꯨ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯒꯗꯕꯅꯣ? ꯄꯦꯄꯔꯗꯗꯤ 10 AM ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ 9:50 ꯆꯠꯂꯁꯤ ꯐꯥꯎꯕ ꯃꯤ ꯎꯗ꯭ꯔꯤꯁꯤꯕꯨ ꯄꯣꯁꯠꯄꯣꯟ ꯇꯧꯈꯤꯕꯒ ꯂꯩꯕ꯭ꯔꯣ?" "ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯊꯕꯛꯁꯦ ꯃꯆꯥꯒ ꯑꯣꯏꯕꯁꯤꯗ ꯇꯧꯔꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯣ ꯏꯕꯦꯝꯃꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯄꯤꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯃꯥꯅꯦ ꯇꯥꯃꯣ, ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯌꯥꯎꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯦ." "ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯣ, ꯑꯩ ꯀꯧꯁꯤꯟꯖꯔꯛꯀꯦ, ꯃꯤꯁꯨ ꯈꯔꯗꯤ ꯂꯥꯛꯅꯔꯦ." "ꯐꯅꯤ ꯇꯥꯃꯣ." ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯀꯧꯔꯛꯄꯅ ꯍꯟꯗꯛꯇꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯦꯟꯖꯥꯊꯣꯏꯕꯤꯅ "ꯃꯦ ꯑꯥꯏ ꯀꯝ ꯏꯟ?" ꯁꯔꯃꯤꯂꯥꯅ "ꯀꯝ ꯏꯟ, ꯐꯝꯕꯤꯌꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ..." ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯁꯔꯃꯤꯂꯥꯗ ꯄꯤꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯁꯨꯍꯦꯟꯅ "ꯅꯪꯒꯤ ꯃꯤꯡ?" "ꯁꯔ, ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯖꯥꯊꯣꯏꯕꯤ ꯑꯣꯏꯅꯥꯝ." "ꯀꯔꯤ ꯂꯝꯗꯒꯤꯅꯣ?" "ꯁꯔ, ꯑꯩ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤꯅꯤ." ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯍꯪꯂꯛꯏ꯫ ꯁꯨꯍꯦꯟꯅ "ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕ ꯄꯥꯝꯂꯤꯕꯁꯦ?" "ꯁꯔ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯊꯧ ꯍꯦꯟꯅ ꯂꯩ, ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯤꯔꯝꯗꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ, ꯍꯥꯏꯕꯗꯤ ꯆꯦꯡ, ꯍꯋꯥꯏ, ꯊꯥꯎ, ꯑꯇꯩ ꯑꯇꯩꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯀꯔꯐ꯭ꯌꯨ ꯕ꯭ꯂꯣꯀꯦꯠ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯩꯆꯥꯁꯤꯡꯅ ꯋꯥꯔꯤꯕꯁꯦ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯦ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ." ꯁꯨꯍꯦꯟꯅ "ꯍꯣꯏ ꯆꯨꯝꯃꯤ, ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯕꯁꯤ ꯀꯔꯤꯅꯣ?" ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯏꯪꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ "ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯍꯥꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯒꯗꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯁꯦꯀꯦꯟꯗꯔꯤ ꯆꯤꯡꯏ, ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯄ꯭ꯔꯥꯏꯃꯥꯔꯤꯅꯤ." ꯁꯔꯃꯤꯂꯥꯅ "ꯀꯔꯤꯒꯤꯅꯣ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯅ ꯁꯦꯀꯦꯟꯗꯔꯤ ꯆꯤꯡꯂꯤꯁꯦ?" ꯍꯦꯟꯖꯥꯊꯣꯏꯕꯤꯅ "ꯃꯦꯗꯥꯝ, ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯅꯣꯂꯦꯖ ꯑꯃꯗꯤ ꯏꯁꯥꯒꯤ ꯁꯔꯚꯤꯁ ꯐꯪꯅꯕꯅꯤ, ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯄ꯭ꯔꯥꯏꯃꯥꯔꯤꯅꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ, ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ, ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯅꯔꯖꯤ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯐꯨꯗ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯃꯛꯅꯅꯤ ꯑꯩꯍꯥꯛꯅ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀꯦꯟꯗꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝꯁꯤꯗ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯁꯤꯗ ꯐꯥꯔꯁꯠ ꯏꯝꯐꯦꯁꯤꯁ ꯄꯤꯕꯗꯤ ꯀꯅꯥꯗ ꯍꯥꯟꯅ ꯄꯤꯒꯅꯤ? ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯆꯤꯟꯖꯥꯛꯇ ꯄꯤꯒꯅꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯁꯨꯍꯦꯟꯅ "ꯌꯥꯝ ꯆꯨꯝꯅ ꯑꯟꯁꯔꯁꯤꯡ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯕꯤꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯄꯦꯜꯍꯜꯂꯦ꯫ ꯑꯣꯔꯗꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯑꯣꯏꯅ ꯌꯦꯡꯂꯁꯤ." ꯍꯦꯟꯖꯥꯊꯣꯏꯕꯤꯅ "ꯊꯦꯡꯛ ꯌꯨ ꯁꯔ." ꯁꯨꯍꯦꯟꯅ "ꯄ꯭ꯂꯤꯖꯔ ꯃꯥꯏꯟ." ꯑꯁꯨꯝꯅ ꯀꯣꯏꯁꯟꯁꯤꯡꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯒ ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯔꯃꯤꯂꯥꯅ "ꯁꯔ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯅꯁꯨ ꯎꯖꯩ,
Aduga mana ngangthokchadorapasisu yamna confidence amaga loinena mangonda pukning chingsinba amasu yaun ujei. Sir na sida kari khanbiba haibadu. Shuhen na hoi ije yam phone sui asi khanbada kari suiba legadaba manjade. Fani sir fanaba sinjarage. Hoi ije adudi swaida losilase interview she. Pung manga makhai taraba fauba machanupa Luhen yumda halaktri. Memicha mani Suhena ngaiduna leiri mayai kada thariba sofa aduda. Call su hanjin tawi adubu pairakide. Adubu khangaudana call amalai. Shuhena hello kana humvivano. Nupa mana Shom Ovirabra Kanglifang Enterprise ki Managing Director R.K. Shuhen haribase. Shuhen su yam pakhatna mani haibiyo kari kamdoba. Shom gi inaunupa Luhen police station da leire. Shuhen na what? Nupa aduna sir aikoina college drive chatpada nisha sarambadagi fabani yargadi Lamfen police station da lakpiyo. Suhen na hoi lakjarage. Ngasaidagi tariba mama memichadi sadanbagi langda nanthokpa chenba yadana thukraba saji amongum shauningba pakhatpa amadi akibana langoi changkhraduna masa adu tufak tufai chale. Suhena imashi se kaishu tawrese ai atombadu lauruge ai chatlukige manam nambiro haiduna makoktu khitang nontharai. Memichasu machamu manam nambiduna chathankhre. Shuhena manau nupa Luhenbu puduna lakle mayumda. Adubu yum adudi lanjaw achauba ma thokle. Numit kharani leiraga Suhen amadi mapabung lembana macha tomba Luhenbu seksina senajadana Luhen mahaki pukning wakhal honglagduna afabada mai onchinba horakle. Nisa charamba amadi marupti naba fakre gyan tare haibamak yai. Fajanabu loinaradi fattabasingbu irai laina amadi nungsinabu loinabirabadi kanaba phangi haibasi achumbani. 1 month later, interview ki order thoklaba matung Henja Thoibisu thabak khalle. Office adugi staff ama oina mahaki ngamjaba level da miyamda amadi farmer singi mateng mantiknadana pangli. Matam khara lairaba matungda Memicha amadi lemba chatuna machanupa Suhengi damak Rani amadi Kesorgi machanupi Henja Thoibiga luhomna bahaidana engage tawre. Luhomna bahaiduna sem chawa punamak loikre. Shuhen amadi Henjasu karishu hainade iya yare amagi pukjel amana khangi makoi ani chanakre. Office tani Suhen magi roomda famduna file khara yengli. Henja Thoibina sir amta. Shuhena chango. Henja su changlakduna thariba chair aduda famthei. Suhena aishubu mitoklo sir sum koriduba. Kai kaudino office tadi sir sum kauge. Hoi koro ado foreign office timing loireka ngairamuko. Hoi se Nangi sir haido yom hainadeba. Henja Thoibisu haifet noktuna taru pangliba mamituna kitang huralaga yengjarai. Kauriruyi yambu hairamduna gam chatkre. Suhen su adumangai momon noktuna leiri. Matamdi haujinki Shuhen amadi Henjagi luhongba loisinkre. Luhen su gyan tare hana punba mamanaba pundre hanadagi hena wakal tare. Luhen mahaksu government ki employer ama oinaba haiduna lairik thawai yaubagi chang hengalai. Amadi masana masabu manganjabani khanglukpada masana masabu waraujai. Memicha lemba amadi Luhena Henjabu mamoni haina khande macha ningol amagumna nungaina nungsi chanana leminai. Luhena su matai mabu machi makni khanduna
ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯩ ꯆꯥꯃꯤꯟꯅꯩ꯫ ꯍꯦꯟꯖꯥꯅ ꯑꯇꯣꯝꯕ ꯅꯪ ꯌꯥꯝꯅꯁꯨ ꯐꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯣꯠꯅꯁꯤꯀꯣ꯫ ꯂꯨꯍꯦꯟꯅ ꯍꯣꯏ ꯏꯇꯩꯃꯁꯤ, ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯁꯤꯒꯤ ꯑꯃꯗꯤ ꯌꯥꯃꯨꯡꯆꯧꯒꯤ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯁꯤꯜꯂꯅꯤ ꯍꯧꯖꯤꯛꯇꯤ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯊꯧ ꯇꯧꯅꯔꯤ꯫ ꯁꯨꯍꯦꯟꯁꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯤ꯫ ꯍꯦꯟꯖꯥꯅ ꯌꯥꯝꯕꯨꯡ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ, ꯍꯌꯦꯡ ꯌꯦꯡꯉꯨ ꯃꯇꯝꯁꯨ ꯊꯦꯡꯉꯦ꯫ ꯁꯨꯍꯦꯟꯁꯨ ꯃꯥꯒꯤ ꯐꯥꯏꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡꯗ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯨꯍꯦꯟ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯃꯁꯤꯗꯤ, ꯌꯥꯝꯕꯨꯡ ꯌꯥꯎꯗ꯭ꯔꯁꯨ ꯇꯨꯝꯃꯤꯁꯤꯗꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗ ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯌꯥꯝꯕꯨꯡꯗ? ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ, ꯃꯥꯟꯗꯦ ꯅꯪ ꯅꯨꯄꯤ ꯃꯥꯟꯗꯦ, ꯅꯪ ꯅꯨꯄꯤ ꯃꯥꯟꯗꯦꯀꯣ꯫ ꯍꯦꯟꯖꯥꯁꯨ ꯍꯟꯗꯛꯇꯤ ꯇꯨꯝꯂꯤꯕꯗꯨ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯃꯥꯟꯗꯦ ꯍꯥꯏꯁꯤꯕꯣ, ꯀꯔꯤꯅꯣ? ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯌꯥꯝꯕꯨꯡ꯫ ꯁꯨꯍꯦꯟ ꯍꯟꯗꯛꯇꯤ ꯅꯣꯛꯁꯨ ꯅꯣꯛꯂꯛꯇꯦ, ꯁꯥꯎꯕꯁꯨ ꯁꯥꯎꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯍꯦꯟꯖꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯍꯦꯟꯅ ꯀꯧꯔꯛꯏ, ꯍꯦꯟꯖꯥ ꯊꯣꯏꯕꯤ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯨꯡ? ꯅꯪꯁꯦ ꯑꯁꯨꯛ ꯐꯖꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯌꯥꯔꯦ ꯈꯥꯏꯔꯅꯨ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯦ ꯑꯩꯗꯤ꯫ ꯑꯩꯅ ꯁꯦꯟꯅꯖꯕ ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯟꯅꯕꯗ ꯃꯅꯤꯡ ꯈꯔ ꯇꯧꯍꯟꯈ꯭ꯔꯦ, ꯑꯗꯨꯅ ꯁꯣꯏꯔꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯃꯇꯝ ꯑꯁꯤꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯄꯨꯔꯨꯔꯕ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯃꯁꯛ ꯊꯣꯛꯄ ꯉꯝꯂꯅꯤ꯫ ꯍꯦꯟꯖꯥꯅ ꯌꯥꯝꯕꯨꯡ, ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯕꯨ ꯈꯨꯕꯥꯝ ꯊꯟꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯒꯦ ꯈꯜꯂꯕꯁꯨ ꯈꯨꯄꯥꯏ ꯆꯦꯠꯄꯅ ꯈꯨꯠꯁꯥꯗ ꯑꯃꯠꯇ ꯄꯥꯏꯍꯧꯗꯦ, ꯑꯗꯨꯒ ꯆꯦꯠꯂꯦ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯀꯣꯝꯍꯜꯂꯕꯁꯨ ꯈꯨꯔꯛꯀꯤ ꯑꯍꯣꯕꯗ ꯂꯤꯊꯈꯤꯗꯨꯅ ꯑꯃꯠꯇ ꯄꯥꯏꯍꯧꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯗꯨꯗꯤ꯫ ꯃꯈꯣꯏꯗꯤ ꯃꯩꯔꯥꯟꯕꯤꯅꯤ, ꯃꯩꯔꯤ ꯎꯕ ꯌꯥꯗꯕ, ꯃꯩꯔꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯕ ꯃꯇꯝꯗ ꯃꯩꯔꯤꯗꯨꯒꯤ ꯃꯄꯥꯡꯒꯜ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯁꯨꯍꯦꯟꯅ ꯍꯣꯏꯁꯦ ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯒꯨꯗ ꯅꯥꯏꯠ ꯁꯤꯕꯤ, ꯃꯥꯏ ꯍꯦꯟꯖꯥ ꯊꯣꯏꯕꯤ꯫ ꯌꯥꯔꯦ, ꯌꯥꯝ ꯄꯛꯇ꯭ꯔꯦ, ꯃꯩ ꯌꯥꯝꯕꯨꯡ ꯁꯤꯕ